ꯆꯥꯛ ꯆꯥꯖꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒ ꯄꯥꯔꯤꯒ ꯆꯥꯛ ꯆꯥꯖꯔꯛꯑꯒꯦ ꯆꯥꯛꯁꯦ ꯍꯤꯟꯖꯥꯡ ꯎꯗ꯭ꯔꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯝꯇ ꯎꯗ꯭ꯔꯦ ꯀꯔꯝ ꯇꯧꯒꯗ꯭ꯔꯥ ꯁꯦ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯂꯥꯏꯒꯤ ꯈꯤꯇꯪ ꯉꯥꯟ ꯊꯥꯗꯣꯛꯆꯒꯦ ꯑꯗꯨ ꯁꯨꯝ ꯆꯥꯃꯤꯟꯅꯔꯛꯑꯒꯦ ꯑꯩꯒ ꯄꯥꯔꯤ ꯏꯔꯣꯝꯕꯁꯦ ꯂꯩꯔꯦ ꯌꯦꯟ ꯑꯉꯧꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯅꯦ ꯆꯥꯖꯔꯛꯑꯒꯦ ꯆꯥꯍꯧꯔꯦꯕ ꯏꯔꯥꯡꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯦ ꯋꯤꯟꯇꯔꯗꯒꯤ ꯅꯥꯇꯣꯟꯁꯦ ꯁꯥꯏꯅꯁ ꯂꯩꯕꯒꯤ ꯏꯪꯕ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯥꯁꯦ ꯆꯥꯅꯤꯡꯗꯅ ꯑꯁꯤ ꯆꯥꯁꯤꯜꯂꯅꯤ ꯂꯣꯛ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯣꯔꯣꯛ ꯁꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯦ ꯃꯃꯒꯨꯝ ꯊꯝꯖꯔꯦ ꯍꯤꯟꯖꯥꯡ ꯊꯣꯡꯉꯔꯣꯏꯁꯤꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯛꯄꯅꯦ ꯂꯨꯄꯥ 50 ꯈꯛꯇꯪꯒꯤ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯃꯥꯅ ꯏꯔꯣꯝꯕ ꯄꯤꯔꯛꯑꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯃꯣꯔꯣꯛꯗꯤ ꯈꯔ ꯆꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯆꯥꯗꯕꯅꯦ ꯑꯗꯨꯒꯤ ꯃꯣꯔꯣꯛꯇꯤ ꯈꯔ ꯆꯝꯃꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯗꯨꯗꯨꯒ ꯁꯥꯎꯟꯗꯣ ꯃꯅꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯥꯎꯟꯗꯣ ꯃꯌꯥꯝ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯥꯎꯟꯗꯣ ꯂꯧꯊꯣꯛꯄ ꯍꯩꯇꯕꯩ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯛꯇ꯭ꯔꯕꯅꯤꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯗꯤꯕ hầu lắm hả ꯂꯣꯛꯁꯨ ꯀꯟꯅ ꯊꯨꯡꯉꯦ ꯉꯥꯟ ꯈꯔ ꯏꯪꯉꯨꯔꯦꯗꯒꯤ ꯊꯨꯡꯕ ꯇꯧꯔꯦ ꯑꯦꯂꯔꯖꯤ ꯌꯥꯝ ꯇꯧꯋꯦꯕ ꯈꯅꯥꯎ ꯃꯔꯤꯡ ꯆꯠꯂꯦ ꯐꯣꯟ ꯌꯦꯡꯉꯒ ꯆꯥꯗꯗꯤ ꯌꯥꯗꯦ ꯐꯣꯟ ꯌꯦꯡ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯃꯍꯤ ꯅꯝ ꯇꯣꯛꯀꯅꯤ ꯃꯣꯔꯣꯛ ꯁꯥꯏ ꯃꯣꯏ ꯆꯤꯛꯀꯟ ꯊꯣꯡꯕꯗ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯃꯥꯗꯤ ꯃꯣꯔꯣꯛꯇꯣ ꯆꯥ ꯉꯝꯗꯕꯅꯤ ꯃꯍꯤ ꯇꯣꯠꯀꯅꯨ ꯍꯥꯏꯔꯁꯨ ꯌꯥꯗꯦꯕ ꯃꯍꯤ ꯑꯗꯨꯝ ꯇꯣꯠꯂ ꯆꯥꯅꯤꯡꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯕ ꯏꯁꯤꯡ ꯊꯛꯆꯟꯗꯣꯏꯅꯦ ꯑꯩꯁꯨ ꯂꯣꯛ ꯑꯃꯨꯛ ꯈꯨꯔꯛꯇꯣꯏꯕ ꯍꯣꯔꯦꯟ
ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯄꯥꯔꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯝ ꯄꯥꯝꯃꯦ ꯉꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯖꯦ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯏꯟꯇꯔꯦꯁꯇ ꯅꯝꯖꯔꯛꯄꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯏꯆꯥ ꯄꯥꯔꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯩ ꯍꯥꯟꯅ ꯑꯩꯒꯤ ꯃꯤꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯀꯛꯊꯠꯂꯒ ꯁꯤ ꯑꯃꯨꯛ ꯍꯥꯡꯉꯛꯄꯅꯦꯕ ꯃꯌꯥꯝ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ 예루 아주 얼마나 잘해. 얼른 이거 또 잠시만 안 또. 왜? máu về rồi ra gì có một con nhớ đây rồi 뭐 살? 자유. 이제 아무나 거 자유. nó để lấy nó cần về cả tháng ngày khôngให้เถาจะแค่ปามไว้เดี๋ยวจะเหมือนปามไหมแบบใช่โมแต่ใช่โมแบบ 제모해. ใช่โมด้วยไหม 해. ใช่โมเดี๋ยวยาเดี๋ยวใช่โม 뭐 주라. 줄게. คารันดามาหน่ะมั้งกันแล้วจะเสียงต่อตัวพี่เดีย 야가. น่าเดียวเอาไม่ใช่โม 게임 주시 뭐해? ได้แล้ว 아. 난 야가 해봐. 야가. 싫어. 게임 기다려 해봐. ได้แล้วแบบเรื่องราวจะน้อยตกแบบแล้วมันกลายไปทับได้มันหนึ่งมากทุกท่านมันมากเลยชิมเลยยาน้ำตาเดี๋ยวง่างก็เลยเนี่ยเดี๋ยวง่างยาน้ำตาหลักเต็มแบบ 알로? 어? 아, 아이폰 이름이 좋잖니. เดี๋ยวนะมีคนมึงจะหรอกบางคนโทรอะไรแบบเดี๋ยวนะวิดีโอก็ต้องไปไว้ทางไหนเดี๋ยวเนี่ยวิดีโอจะนำเงินใจมันไม่กล้าเลยนะบ้านคนจบพอดีเดี๋ยวก็ไว้ทางไหนเดี๋ยวถ้าคุณเขาเรื่องเนี่ยมันก็มาป้าคนงานเลยแบบ ป้ารู้ว่าไม้งงเหมือนไม้แมวมาอยู่จับเลยทะเลแก้วซีดีตั้งใจแล้วแมวไหนอยู่ที่กินตรงไหนเป็นก็นั่นตรงไหนก็ตายแล้วดีไลค์แชร์สับสนตัวเบียร์มอแมว